ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯅꯥ ꯁꯥꯄꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯍꯩ ꯑꯆꯧꯕ ꯏꯆꯥꯕꯨ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯛꯂꯛꯂꯕ꯭ꯔꯅꯦ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯂꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯅ ꯉꯁꯤ ꯍꯌꯦꯡꯁꯦ ꯈꯔ ꯊꯦꯡꯅ ꯁꯨꯕꯤꯌꯨ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯍꯟꯗꯛ ꯑꯊꯨꯕꯗ ꯍꯣꯡꯖꯤꯜꯂꯅꯤ ꯍꯥꯏ ꯍꯣꯏ ꯐꯔꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯅꯪꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯈꯔ ꯄꯨꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤꯃꯅ ꯑꯗꯨꯝ ꯃꯤꯔꯦꯝ ꯑꯣꯏꯗꯅ ꯂꯩ ꯃꯃꯥꯟꯅꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯈꯔꯒ ꯄꯨꯟꯁꯤꯜꯂꯒ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯑꯗꯨꯝ ꯃꯥꯡꯍꯟꯗꯅ ꯂꯩꯔꯦ ꯏꯃꯥ ꯑꯩꯅꯁꯨ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯈꯥꯕꯁꯦ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯆꯠꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯌꯦꯡꯂꯒ ꯈꯔꯁꯨ ꯅꯣꯡꯃꯗ ꯇꯧ ꯍꯥꯏꯕꯕꯨꯗꯤ ꯃꯥꯅ ꯇꯥꯗꯦ ꯃꯁꯥꯁꯦ ꯁꯨꯃꯥꯏꯅ ꯌꯨ ꯈꯔ ꯊꯛ ꯈꯔ ꯉꯥꯎ ꯇꯧꯗꯨꯅ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯇꯨꯝꯕ ꯍꯧꯒꯠ ꯂꯨꯍꯣꯡꯗꯣꯛꯑꯝꯕꯅꯤ ꯇꯥꯗꯦ ꯄꯨꯝꯗꯅ ꯑꯗꯨꯝ ꯂꯩ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯄꯥꯕꯨꯡꯗꯨꯇꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗꯤ ꯃꯥꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯧꯔꯦ ꯐꯔꯦ ꯏꯆꯥꯁꯨ ꯆꯠꯊꯣꯛꯂꯨꯔꯣ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯆꯥꯁꯨ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯤ ꯁꯣꯝꯗꯅ ꯈꯥꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯏꯪꯉꯦ ꯅꯨꯡꯁꯥꯁꯤꯁꯨ ꯊꯣꯛꯑꯝꯃꯤꯅꯦ ꯅꯨꯡꯁꯥꯕꯨ ꯉꯥꯛꯇ ꯌꯥꯏꯒꯦ ꯉꯁꯤꯁꯤꯕꯨ ꯏꯇꯥꯎ ꯇꯣꯝꯄꯣꯛꯅ ꯃꯈꯥꯔꯣꯝꯒꯤ ꯇꯥꯗ ꯏꯇꯨꯍꯣꯏꯒꯤ ꯉꯥꯅꯨ ꯍꯥ ꯂꯥꯎꯕ ꯑꯃ ꯂꯩ ꯃꯗꯨ ꯉꯁꯤ ꯆꯥꯅꯁꯤ ꯍꯥꯏꯕꯅꯤꯅꯦ ꯁꯦꯜꯅ ꯁꯦꯜ ꯂꯩꯇꯕꯅꯦ ꯉꯥꯅꯨꯗꯨꯁꯨ ꯆꯥꯅꯤꯡꯉꯤ ꯏꯃꯥꯗ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ ꯑꯁꯨꯝꯅ ꯃꯃꯥꯗꯒꯤ ꯁꯦꯜ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯃꯃꯥ ꯏꯕꯦꯆꯥꯒꯤ ꯃꯅꯥꯛꯇ ꯈꯥꯕꯗꯨ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯔꯤꯁꯦ ꯍꯩ ꯀꯩ ꯑꯃꯨꯛ ꯂꯩꯔꯦ ꯍꯥ ꯅꯪꯅ ꯀꯧꯔꯛꯄꯁꯤ ꯑꯩ ꯈꯨꯝꯗꯧꯕ ꯇꯜꯂꯤꯅꯦ ꯑꯁ ꯅꯆꯥ ꯑꯩꯅ ꯀꯧꯕ ꯐꯥꯎ ꯈꯨꯝꯅꯤꯡꯗ꯭ꯔꯕ ꯏꯃꯥ ꯅꯪꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯝꯃꯣꯕ ꯁꯤ ꯍꯌꯦꯡꯗꯒꯤ ꯈꯨꯝꯃꯅꯣꯕ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯀꯣꯏꯋꯣ ꯅꯔꯥꯡꯋꯣ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯅꯦ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯁꯤꯅ ꯍꯦꯛ ꯊꯣꯝꯃꯛꯀꯅꯤ ꯀꯩꯅꯣ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯌꯨ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯩꯅꯅꯦ ꯁꯥꯎꯒꯗꯕ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯀꯔꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯑꯩꯕꯨ ꯁꯦꯜ ꯄꯥꯝꯕꯤꯔꯣ ꯍꯥ ꯅꯄꯥꯡꯒꯜꯅ ꯁꯥꯃꯨꯃꯨꯛ ꯆꯥꯎꯔꯕ ꯅꯪꯅ ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯅꯤꯔꯤꯕꯅꯤꯅꯦ ꯃꯔꯝ ꯃꯣꯛꯇꯅ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯈꯟꯗꯦ ꯅꯣꯡꯐꯣꯛ ꯉꯥꯟꯕꯒ ꯁꯦꯜ ꯅꯠꯇꯦ ꯌꯨꯊꯛ ꯁꯦꯜ ꯍꯨꯟꯅꯕ ꯂꯩꯕ ꯃꯤꯔ ꯍꯥꯏꯕ ꯑꯩꯕꯣ ꯌꯨ ꯊꯛꯅꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯤ ꯑꯩꯈꯣই ꯏꯇꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯁꯦꯅ ꯍꯥꯏꯅꯕꯅꯤ ꯁꯦꯜꯗꯣ ꯈꯔ ꯄꯨꯊꯣꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯏꯀꯥꯏ ꯃꯣꯏꯅꯗꯤ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯦ ꯇꯧꯕꯅꯤ ꯁꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯅꯣꯏꯒꯤ ꯆꯥꯛꯁꯤꯅ ꯅꯃꯥꯟꯅꯕ ꯃꯤꯔꯦꯝ ꯈꯔꯒ ꯄꯨꯟꯁꯤꯟꯅꯔꯒ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯤꯗꯨꯁꯨ ꯌꯨ ꯊꯛꯇꯣꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯔꯟꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯆꯥꯅꯤꯡꯉꯨꯅꯣ ꯇꯣꯛꯊꯣꯛꯎ ꯅꯁꯥꯒꯤ ꯅꯔꯜꯅ ꯄꯨꯊꯣꯛꯂꯒ ꯆꯥꯒꯦꯒ ꯆꯥꯎ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛ ꯁꯦꯜꯒ ꯄꯤꯔꯒ ꯅꯪꯅ ꯆꯥꯅꯔꯨꯅꯤ ꯀꯥꯏꯗꯤ ꯈꯜꯂꯨꯔꯅꯨ ꯑꯩ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯁꯦꯜ ꯅꯨꯡ ꯇꯥꯜꯂꯨ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯃꯤ ꯑꯣꯏꯔꯔꯣꯏꯌꯦ ꯅꯪ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯡ ꯈꯨꯠ ꯄꯥꯜꯂꯤꯁꯦ ꯋꯥꯒ ꯉꯥꯡꯕ ꯉꯝꯃꯤꯁꯦ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯅꯥꯟꯅ ꯍꯪꯉꯣꯏꯔ ꯇꯤꯟꯈꯥꯛꯂꯝ ꯑꯣꯜꯂꯝꯃꯅꯤ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯃꯍꯥ ꯁꯟꯗꯥꯟ ꯆꯠꯂꯣ ꯅꯃꯥꯏ ꯅꯃꯤꯠꯀ ꯇꯥꯊꯣꯛꯎꯁꯣ ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯁꯝꯕꯜ ꯁꯌꯥꯒꯁꯦ ꯑꯃꯨꯛꯇ ꯁꯦꯝꯖꯤꯟꯁꯤ ꯉꯝꯃꯔꯣꯏꯗ ꯇꯥꯆꯧꯒ ꯁꯦꯝꯃꯤꯟꯅꯧ ꯑꯩ ꯏꯇꯥꯎꯁꯤꯡ ꯎꯅꯒꯗꯕ ꯂꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯅꯕ ꯆꯪꯈꯤꯔꯝꯃꯤ ꯀꯌꯥꯝꯇꯅ ꯇꯧꯔꯤꯁꯤ ꯑꯋꯣꯛꯄ ꯑꯐꯕ ꯍꯥꯏꯕꯗꯤ ꯇꯧꯔꯣꯏ ꯃꯃꯥꯟꯅꯕ ꯃꯤꯔꯦꯝꯁꯤꯡꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯀꯅꯥꯒꯤ ꯀꯔꯤ ꯍꯨꯔꯨꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯥꯎ ꯈꯣꯡꯕ ꯍꯥꯏꯔꯗꯤ ꯊꯋꯥꯏ ꯌꯥꯎꯅꯦꯕ ꯈꯥꯕꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯒ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯥꯎ ꯇꯣꯝꯄꯣꯛꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯁ ꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯤꯔꯛꯇꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯑꯩꯁꯨ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯐꯪꯗꯦ ꯑꯗꯨꯗꯤ ꯉꯥꯅꯨ ꯆꯥꯅꯁꯦ ꯍꯥꯏꯅꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯅꯪꯒ ꯃꯥꯏꯃꯨꯒꯅ ꯄꯨꯊꯣꯛ ꯀꯩꯅꯣ ꯃꯊꯪꯗ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯄꯨꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯔꯥꯏꯗꯩ ꯑꯩꯁꯨ ꯁꯦꯜ ꯑꯝꯇ ꯄꯨꯔꯛꯇꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨꯅꯤ ꯅꯣꯡꯃꯗ ꯁꯦꯜ ꯄꯨꯊꯣꯛꯀꯅꯤꯗꯤ ꯈꯪꯗꯦ ꯆꯥꯕꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯆꯥꯏ ꯑꯁ ꯏꯇꯥꯎ ꯐꯔꯛ ꯇꯧꯔꯤꯅꯤ ꯃꯊꯪꯗꯤ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯀꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯍꯣꯏꯅ ꯈꯔ ꯁꯦꯜ ꯄꯥꯏꯕꯗꯨ ꯊꯣꯛꯏ
Nang ay chap manai ithun sida sigi pong napti nang na thanda oi tori asin nanauda aikoi gi di ima na mo ngangsilak aikoi ta song na khra ngangsilak sial di lai da yum thawo le ding di idang oi musu lai maimuna ingsu ingkre tong ki badagi hogat ning di sa se no magi pe ka ma pai haudradi nugai tabagi adu hogalak tabagi tongpok na kaya yaroke kai bu noise o sel hogalak pagani thulai se sin phok se gangti sing bai batan dan khaba aina ngasai dagi pumnam mama jeli torisi idang nang oi karang su phasaki ba ngasi sin sen dorok trapa phachai na ba tongpok ado nganu du ka mai to ba sial sum ta yang na raktre to ko ta amni maimun kanagi nganu no ne smaningi ta dei to gi phasa ba nganu ha la bu sing tu ni ba adugi wa bu ko mapu chikan power sikai tongpok ya ga rane du mo phana da na ba hau bu zaning ra ba yan ta dei to ka mayum da lei to masa masu ga loi na sar da lei trap ma lei chikan da nganu ka hu bu gi wa bu lausi ai to gi kha ba hai gum da na hu ra ga sa bu ni hele he ba hau lei ba se asumna mataw ahum hauna duna ito hoi dagi nganu du hura lami adu ga saram numidangi matamni khabadu yu ngau dun halak lami shibu ngai kai nungai ba ise side na nungai babu karai ga leiram ki ni ke nungai da dei to du su nganu du bu kitam masinja ka bizedra bazala nganu amum ko shi chabe ik lawad o mathang uran badadi khra nganu do lelam ko machinja ka do khra yam pizo chabu haunam masi muk law da la e basi no mata yumda imung gi mi singa sak samin na bai basi ma khang khijabani basi hai halak labadi imung da sa ngau law adoi da ya koirau law da leida no mi na taraga I kai ko o pale mi manu shibiya kai gi mani kai budu imada kanana laksa khudumse nasa ile ai to nasa kha bai le hai base makhoi khangje hai taning de na yu khre taxi labani na nang di numidang sida koirau lawi base na mai de ikai ba khang da bagi natro nang gi dugumba mathong ok ta ba mawong tu da ai khoi sia imai stambam lai je nya saurel ai khoi iroi karabrai si nang si bo kamai na ngang na si akhong na khutu pullaga yum de gi mapal thokan da na thambana pharatro thamse abra pullaga hai bangang mo tarak tradi yum si le ri bising se nangi na thaki halang aptani ikoi na ngang bisang mo tarak taba usit thawai taba noma gi sok egalak labani na nang se pullaga thamana pharabani natro khaba mayama saurel budi yam da kiram aduna mayama na nganglak padagi khaba gyan tasin aduna magi kada tumina sangkiram ayuki matamni ibesa do laidu katuna lei saurel su singkhai duna lei thongalom dagi mamangda khabu hoida nganu hurubu mapu ituodu yam pinna laklam hey ibisa nangi na sa to bu khabu do karai de lekre madu amuk tang kautu aiga whatsapp sabim tang ngang nake saurel amadi ibisa ingak na ibisa na asum na hairaklam tada aigi isa to bana kari tawram labage mama ingonda amukta mayek seng na haibiyu ba aigi marum koliba nganu dubu makoi songlam sadaba mama na bakraga tawraga nganu magondagi aigi marum koliba nganu amu madubu hura laga puki haidna au basing na tamlaban nganu dusu lehawdi makod ngarang su makoi ani hum aigi maning mayada koisat satuna lehawbani ainadi makoi bo laikai gi isa isuni khandana wakal phattaba karisu khaludi aduga hera mi usittaba aigi nganu ki mamal singadabani nakon isa onthokpanida aigi isa khabasya tada saubi khido isa na lam helubadagi thokliba ngakta mama ina isa bu waraksagi tadagi nganu gi mamal dusu ai horen tadu hoida laklaga pirage mathanga asigumba thabakse amuk kana thokanganu ibisa natrabdi nang tadabu phatti haiga aibu ahal ai khak lai haidana usit thawaida hera asi hairam laga mapi kalam duna itodo sauna satkirami asi gangsa ngangbu sum taroi do amtang gyan tahandaba yar so yam mathong oktabata yu thakchilaga ngausin namda yelakdana migi mo pha hura lagdaba phai kasidi ba mapalda ngangnari basaknari basingadu khaba thongjilda lumduna ngasaidagi tariba mayamana sauna wasing asi hairakpa tabadagi maning thong phauduna sen khirami
เฮ้ยข้าบ้านั่งสิดิข้างไว้ด้วยเลยนะมุข้างนี่มันเฮ้ยเศร้าบ้าอีบ้าเลยใกล้มาบางทีอีใกล้ใส่โคภาษานั่งนั่งสิอีบ้าให้เก็บง่ายโคบสิมาม่านะข้าบักตาแต่ใครสองนิ่งบักอีมาใหญ่นะสาวเรลข้าบักอีกาตำนะเสียนสินกีอดูบุข้าบักมาหักตีมันยิงทองพองตัวนั้นเจียนขี้มันนะเลยรำตีไอ้พอมุ่งเดือดเลยรำตีนี่ก็ตั้งมาเนอะอายุมันตาสิเด้อก็ชุดเดียวก็ลำไว้ไปสิสมัยเดือดเจริญวันนี้บะนั่งหาละกินนะข้างนี้มันก็สิกินมิดอาสมนะข้าบักมาหักสูนงมากีเงาสิ้นนะไปเห็นกันลักลำมีกี่มาปวดหุรันบางมาดีอยู่ทักสิ้นดูนะเลยใกล้ดะมีกันขันนับกายามาสุดเตารำนงมาสุข้าบดเลยใกล้กี่เดบกันมันจะสิ้นนะบะข้างดูมากับปุ่นบะเงาสิ้นนะบะมานะบะสิงกันลุยนะดูนะสันทงสิละไม่ให้ดะนะเลยใกล้กี่ฮัลละมันสิงนะวรักว่าเตรียมลำมีมาคุยบุญงสีนะบะเลยใกล้กี่นะฮะครานะสุพูรำมีมาไม่เบสานะสุงังลำมีอมาดีมายามมาสาวเรียนนะสุข้าไปกี่กาดปุสิละกายามที่นะพูรำมีนั่งยังตึกเตยกุยเสมีมังทบปังกำจิไอ้น่ะอีน้องไอ้กี่อีเดียมขับนี่ขันดูนะนั่งมุสุมยังมุสิเดอไอ้มุสิเจนฮะขังเรนังคุไรสิเด็กนั่งขัดเก็บมันนั่งขังเรนังกุยจัดสานนะจัดเลยมันคงสิสูทุเด็กแล้วก็พังกันได้บัดนี้ข้าบะมายามันผู้บันดุดานามันขี้บันนะมากีกาดุดกุยเซียนเซียนดุดขังเซพงเด็กก็ส่งขัดแล้วก็อสุมนะให้เซตาโซไอ้มาตุ้งดากันนะต้องเจออะไรเก็บไอ้หลังจะได้ตาโซไอ้ผู้พี่นั่นเขาบอกงั้นใส่มีสิ่งหนึ่งพูดเมื่อกี้อีสาเสียจิกเราดิมันมาสิได้ตาส่งหนุ่มผู้ชายไอ้สิบันได้ตาส่งนั่งกันสิสาเราเลยอีมาเสียอีมาไอ้หุ่นตะกันบิวไอ้ก็สิได้กินกันตาจะเก็บไว้มาตานิ่งเดี๋ยวเนี่ยนั่งนั่งต่อร้อยให้สิก็ยามเดียก็สิเผาไอ้นี่ก็รีบให้ตัวนี้ยังไงแล้วดูกันนั่งซุ่มเห็นเจริญมันนะกุมท่าเราเนี่ยพมุ่งเด็กก็ส่งขัดนะไอ้เนี่ยก็เลิกแล้วก็สิ่งท่าเราก็พูดจุกันเถอะเอามุกตะยามเถอะกุมท่าเราให้ไปสิอีมาเกี่ยวสาวบ้ายาริโตอีมาน่ะพัฒนาให้ได้กี่น่าเอาเสียน่ามันน่าเลยรำเลยสิฮอเรียนตับน่ะไอ้คุยนี่สังเดเนี่ยยานตาเนี่ยมันงางละเสียบะก็ยาเด็กให้เรามันจุว่ามังเนี่ยมันสมัยมันตาตรงมาดีมาคงมาคุยเสียทุเด็กแล้วก็พังกันได้มันพันเอาไว้ด้วยนะสุน่าเอาเสียผู้มันดันวันทักกี้มันตาดีให้มันดีเลยใกล้มายามนะผู้รักเมื่อกี้มาสาสียังให้จีสิตู้โอบะอสมนะมาม่านะคำดกปดกี้สาวเรียวสุข้าบดกผู้บดกลำมายามมันผู้บ่มาดียามตานะบ่ให้ดูนะมาอีเบสานะว่ามายามให้บ่ได้เขียวสิกตีข้าบ่ดูว่าเขาตารักลำมานะมาสิงกสูกะยาปุ่นคิดเจมากิมาเตียงปังดูนะอิงโคกิมานามาสิงทาบ่มาดีสาวเรียวกิมาตุ้งอินดูนะถ้าบักสูบสุดสัลลำอีมาหอยมาสิตาโซอีบานี่งสิดีถ้าบักสูบกี้คุสมันพังเลยนั่นตุกี้ก้าสมงเลยไอ้คุกี้สักทงครับก็ได้ที่สั่งโน่นนะอีมาสุนียเฮาซิกตะไกเที่ยวตะกี้กุมลักปุ่นตะไกรีบัดอิสสั่งมันตรงงานสิบ่อีก็อยู่ห้องขังนี่ซาดอรีบัดสิสวะมาบัวต้องนี่ยามานี่ด่าอันดูนี่จองมันคาราปิกุมเลยคือสิบ่ยาดิอาซาอุบซิวเนี่ยเลยนี่มันตัวสิอิสจองเจอฉันต้องไกดอกคารามันนั่งทงแล้วก็คารามันนั่งตอกถูกแล้วก็ทำเฮาซิกเตซูเซลถูกแล้วมันนี่นะตุกนี่กินซักซะเฮาภาษาทาระดับมันมังแต่ตาส่งเซลถูกแล้วซูเล็กปนี่นะเฮาแต่ภาษาพังทีเฮาไปยำซาปังจินเลยเด้ออยากเฮาบอกว่าเขาเลยไปสู้ตัวนี้สัตว์สิเล็กเลยบดีอิสาเด้ออภวมตะปีบันเตียนที่บนทุกให้อีมากิขาบะน่าซาน่าเสียทุกเลยบดีแต่น่ะนั่งยี่หันนั่งยี่เงาบนดีเต้าไม่ยาดเด็กก็เฮ้ยไปน่าซาเซลสิกตีว่าเขาตาเขาสิกเตอร์ขัดลูกเลยก็ยำอีกไอ้ริบจานี่ก็ไอ้นี่มาบังเด้อเต้าริบสิงค่ะอิสนั่งไปใกล้แบบก็ข้างไรสิให้ดีอีกใกล้แบบกี่สิ่งที่ตัดกระบายนักขัดลูกรับพาเรนั่นสินะเรางาเสียหมออีมาสุนียสักทักกันน้ำมันเต้ารักเลยอิสควางสินดาดิบะฮัลโอรักไปเสียนุ่งไงพงก็ข้างเด็กนุ่ยสุนียว่าเขาตามันดาบายดุฮันนูบีไอ้เนี่ยจะสักถุงแล้วก็ซานิคันลิบดุมาเกี่ยวดูดาสาวเรลตัดสินนะดับสาดุนั่นเลยมาเต้าดูอูบดาข้าบนะมายามมาดัสุมนะให้รักลำอีมาไหนเสียตาทรงนังอีมาสิวาร์มันตาทรงนังว่าเขาขันมาพารมใครน้องไอ้นี่ก็เดี๋ยวเขาตาจะไงสิวะรวยดิโอ้อีเต้มาพูดเสียลอยบ่อีมาสิซาอีสิงอีมุ้งอีกุบนมสูบดว่าได้หรือเปล่าอิสไอ้คุยดินุปีดูเลยจับนุปีเลยแต่นะใครดินุปีพูดเสียลอยนั่งเลยนะนั่งยังพูดเสียลอยนะตาจับใจไอ้ที่ตาส่งนะหน่วยบันนี้นะตาส่งกี่ใบอย่างเงี้ยเลยมีไม่วันตาส่งน้ำพูดเสียลอยดิเฮกตัวพูดเสียลอยก็ลอยเลยกันไอ้คุยดิมาวันมาเสียน้องไงเต็มอาศัยให้รำแล้วก็ข้าบดูนกมีตัวระกะจังขีดำมาตัวตัวสาวเรให้เพชรจิกในรับตัวนะน้องเฟดก็ตัวเลยนะ
ꯁꯤꯕꯨ ꯑꯋꯣꯏꯃꯛꯀꯤ ꯅꯨꯄꯤꯒ ꯄꯨꯁꯤꯜꯂꯛꯇꯅ ꯑꯩ ꯑꯃꯨꯛ ꯏꯁꯣꯞ ꯁꯣꯞꯅꯗꯅꯕ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯀꯣꯏꯍꯧꯗꯕꯒꯨꯝ ꯇꯧ ꯐꯔꯦꯗ ꯃꯥ ꯍꯥꯟꯅ ꯄꯨꯖꯔꯁꯠ ꯁꯦꯜ ꯇꯥꯟ ꯍꯣꯠꯅꯔꯤꯀꯥꯟꯗ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯍꯧꯕꯁꯨ ꯅꯠꯇ꯭ꯔꯦꯅ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯈꯥꯕꯗꯣ ꯃꯌꯨꯝꯗ ꯊꯦꯡꯂꯐꯥꯎ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯃꯃꯥ ꯏꯕꯦꯁꯥꯒ ꯆꯥꯎꯔꯦꯜꯒꯁꯨ ꯈꯥꯕ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯏꯁ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯈ꯭ꯔꯕ ꯖꯥꯠꯂ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯃꯍꯥꯛꯇꯤ ꯅꯍꯥꯟ ꯈꯥꯕꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯨꯗꯒꯤ ꯃꯍꯥꯛ ꯈꯔꯗꯤ ꯆꯤꯡꯅꯔꯕꯅꯤ ꯏꯃꯥ ꯑꯗꯨꯃꯛꯇꯤ ꯇꯧꯔꯝꯃꯣꯏꯗ ꯑꯩꯈꯣꯏ ꯈꯥꯕꯁꯨ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯕꯅꯤ ꯋꯥꯈꯜꯗꯤ ꯇꯥꯔꯕꯅꯤ ꯃꯥꯁꯨ ꯑꯃꯨꯛꯇꯃꯨꯛ ꯄꯨꯔꯛꯄ ꯑꯣꯏꯔꯝꯗꯅ ꯆꯨꯞꯅꯗꯅꯕ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯍꯩ ꯏꯕꯨꯡꯉꯣ ꯄꯥꯛꯄ ꯀꯔꯤ ꯂꯩꯔꯦ ꯑꯍꯤꯡꯁꯤꯗ ꯅꯦ ꯈꯥꯕꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯗ ꯂꯩꯍꯧꯋꯦꯅ ꯇꯝꯕ ꯂꯥꯛꯏꯅꯤ ꯍꯩꯃ ꯑꯩꯈꯣꯏ ꯈꯥꯕꯕꯨ ꯅꯨꯄꯤ ꯆꯦꯜꯂꯛꯍꯧꯋꯦꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯅꯦꯗꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯧꯖꯤꯛ ꯐꯔꯦꯅꯦ ꯑꯩꯁꯨ ꯄꯥꯎꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦꯅꯦ ꯄꯥꯛꯄ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯂꯕꯅꯤꯅ ꯑꯩꯁꯨ ꯋꯥꯕ ꯐꯔꯅꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯁꯤꯡꯁꯨ ꯈꯔ ꯏꯀꯥꯏꯕ ꯈꯪꯅꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯆꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯅꯨꯄꯤ ꯂꯩꯇꯅ ꯍꯦꯛꯇ ꯀꯗꯥꯏꯗꯒꯤꯕꯨ ꯅꯨꯄꯤ ꯀꯣꯜꯂꯨꯁꯨ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯇꯧꯗꯅ ꯈꯥꯕꯗꯨꯁꯨ ꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯂꯦꯝꯕꯤ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯛꯂꯝꯃꯤ ꯍꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯃꯤꯅꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯨꯅꯕ ꯂꯨꯍꯣꯡꯂꯛꯄꯁꯤ ꯉꯥꯏꯈ꯭ꯔꯦ ꯀꯅꯥꯒꯤ ꯌꯨꯝꯁꯤꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯃꯧ ꯀꯩꯅꯣ ꯏꯃꯧꯕꯨ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯤꯕꯣ ꯃꯁꯥꯅ ꯂꯥꯡꯕ ꯇꯥꯕꯅꯤ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯤ ꯃꯧ ꯑꯩ ꯊꯟꯇꯅꯦꯅꯕꯨ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯕ ꯑꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯁꯤ ꯋꯥꯇꯥ ꯑꯃ ꯇꯧꯏꯗ ꯍꯥꯏ ꯃꯧ ꯏꯃꯥꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯅꯠꯇꯦ ꯏꯃꯧ ꯃꯊꯟꯇ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯍꯟꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯆꯥꯛ ꯈꯔ ꯊꯣꯡꯕꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅꯦ ꯍꯦꯔ ꯏꯃꯥꯁꯨ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ ꯀꯩꯅꯣ ꯏꯃꯥꯁꯨ ꯆꯥꯛꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯣꯡꯕꯤꯕꯗꯤ ꯌꯥꯕꯅꯤ ꯑꯩꯅ ꯃꯧꯅꯤꯗꯣ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛ ꯇꯧꯗꯅ ꯂꯩꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯃꯧ ꯏꯃꯥꯁꯨ ꯏꯃꯧꯅ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕ ꯀꯥꯟꯗ ꯑꯗꯨꯃꯛ ꯊꯣꯡꯕ ꯌꯥꯎꯔꯤꯕꯗꯨꯅꯤ ꯍꯦꯔ ꯑꯗꯨꯒꯤ ꯋꯥꯗꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯉꯁꯤꯗꯒꯤ ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯈꯥꯏꯗꯣꯛꯅꯔꯁꯤ ꯃꯁꯤꯗꯤ ꯌꯥꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯦꯝꯕꯤ ꯀꯅꯥꯅꯣ ꯈꯪꯂꯛꯀꯅꯤ ꯏꯃꯥ ꯍꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯕꯨꯅ ꯃꯧꯅꯤ ꯁꯥꯗꯅ ꯊꯕꯛ ꯄꯨꯝꯕ ꯇꯧ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯁꯤꯟꯅꯔꯒ ꯆꯪꯈꯤꯔꯝꯃꯤ ꯍꯥꯏꯕ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯐꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯦ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯁꯣꯏꯔꯦꯗꯅ ꯁꯤꯗꯤ ꯃꯥꯗꯤ ꯃꯃꯤꯡ ꯈꯛ ꯂꯦꯝꯕ ꯑꯣꯏꯔꯝꯂꯕ ꯏꯁ ꯍꯅꯨꯕꯤ ꯑꯩꯒꯁꯨ ꯊꯕꯛ ꯇꯧꯕ ꯂꯧ ꯇꯥꯅꯕꯒ ꯁꯥꯔꯗꯅ ꯃꯥꯏ ꯄꯦꯝꯃ ꯃꯁꯤꯡꯒꯁꯤꯅ ꯀꯜꯂꯤꯕ ꯑꯩꯅ ꯑꯃ ꯉꯥꯡꯂꯤꯉꯩ ꯃꯥꯅ 10 ꯍꯦꯟꯅ ꯉꯥꯡꯉꯤꯅꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯃꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯁꯨ ꯃꯅꯦꯝ ꯏꯕꯦꯆꯥꯒ ꯌꯥꯝ ꯊꯤꯅ ꯈꯠꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯅꯨꯄꯥ ꯈꯥꯕ ꯊꯕꯛ ꯍꯜꯂꯛꯂꯒ ꯄꯥꯎ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯐꯃꯨꯡꯗ ꯍꯤꯞꯇꯅ ꯂꯩꯔꯝꯃꯤꯁꯤꯅ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ ꯑꯩꯈꯣꯏꯕꯣ ꯈꯪꯗꯦ ꯅꯣꯏ ꯅꯃꯥꯁꯤꯗ ꯍꯪꯉꯨꯁꯨ ꯑꯩ ꯆꯥꯛꯀ ꯊꯣꯡꯗꯦ ꯑꯝꯇ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯄꯣ ꯆꯠꯂꯣ ꯆꯥꯛ ꯊꯥꯒꯠꯅꯕ ꯇꯧꯔꯨꯁꯨ ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦꯅꯦ ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯏꯔꯤ ꯅꯨꯄꯥ ꯑꯩ ꯅꯣꯏ ꯅꯃꯥꯁꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯍꯩꯅꯗꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯒꯦ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ ꯑꯩꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯅꯔꯦꯒ ꯂꯦꯝꯕꯤ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯇꯨꯅ ꯅꯨꯄꯥ ꯅꯪꯅꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯆꯠꯂꯕꯅꯤꯗꯣ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯂꯩꯗꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯁꯥꯗꯅ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯅ ꯂꯩꯔꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯁꯤ ꯏꯃꯥꯅ ꯈꯔ ꯊꯣꯡꯕꯤꯌꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯏꯃꯥꯅꯕꯨ ꯁꯨꯅꯤꯡꯗꯕꯤ ꯃꯧꯅꯤ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯅꯥꯁꯤꯟꯅꯔꯤꯅꯤ ꯍꯥꯏꯔꯤꯕꯅꯤ ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯑꯗꯨ ꯀꯟꯅ ꯋꯥ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣ ꯂꯦꯝꯕꯤ ꯑꯩ ꯅꯪꯒꯤ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤꯅꯦ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯋꯥ ꯇꯝꯁꯤꯟꯕꯅꯤ ꯉꯁꯤ ꯐꯥꯎꯗ ꯅꯪꯅ ꯅꯣꯡꯃꯇ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯈ꯭ꯔꯒꯦ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯈ꯭ꯔꯒꯦ ꯏꯃꯥ ꯁꯣꯟꯕꯤꯁꯤꯅ ꯑꯌꯥꯝꯕ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯎꯁꯤꯟꯅꯔꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕꯅꯤ ꯅꯪ ꯌꯥꯝ ꯍꯦꯟꯕꯅꯤ
ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯧꯁꯦ ꯅꯪ ꯈꯛꯇ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯇꯧꯒꯗꯣꯔꯤꯒꯦ ꯃꯧ ꯑꯩ ꯏꯊꯟꯇꯅꯤ ꯍꯥꯏꯗꯅꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯍꯥꯏꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤꯕ ꯏꯃꯥꯒꯩ ꯑꯩꯒꯁꯨ ꯃꯈꯣꯏꯅꯤ ꯊꯣꯛꯄ ꯇꯣꯉꯥꯟꯅ ꯄꯤꯖꯔꯁꯦꯕ ꯍꯦ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯅꯪ ꯑꯩꯅ ꯐꯨꯕꯤꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯗꯣꯔꯤꯒꯦ ꯆꯥꯅꯤꯡꯂꯕꯁꯨ ꯅꯪ ꯅꯊꯟꯗ ꯆꯥꯎ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯨꯄꯤ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤꯅ ꯍꯥꯏꯈꯛ ꯏꯟ ꯑꯗꯨꯁꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯃꯁꯤ ꯃꯅꯥꯎ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯦꯛꯇ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯊꯗꯠꯄ ꯑꯗꯨꯁꯨ ꯏꯃꯨꯡꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯈꯔꯒꯤꯗꯃꯛ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯌꯥꯏ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯍꯦꯛ ꯉꯥꯡꯂꯛꯂꯕ ꯅꯪ ꯅꯄꯥꯝꯗ ꯅꯁꯥꯅ ꯈꯪꯅ ꯆꯠꯆꯈꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝ ꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯅ ꯈꯜꯂꯝꯂꯤꯕꯁꯤꯡꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯉꯟꯇꯥꯅ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯏꯕꯤ ꯍꯥꯏꯕꯤꯅ ꯍꯩꯃ ꯏꯆꯥ ꯂꯥꯛꯏꯗꯅ ꯀꯩꯅꯣ ꯑꯆꯥ ꯑꯊꯛꯀ ꯑꯃꯠꯇ ꯄꯨꯔꯛꯄ ꯎꯗꯦꯅ ꯉꯁꯤꯗꯤ ꯑꯁ ꯀꯥꯏꯗꯒꯤ ꯑꯆꯥ ꯑꯊꯛꯅꯣ ꯗꯩꯃ ꯌꯨꯝꯂꯣꯝꯗꯒꯤ ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯂꯒ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯑꯦ ꯀꯔꯤꯒꯤ ꯅꯣꯏꯅꯅꯦ ꯋꯥꯗꯤ ꯉꯥꯡꯗꯅ ꯅꯨꯡꯁꯤꯛꯅꯕꯤꯗꯨꯒ ꯑꯃꯨꯛ ꯈꯠꯅꯔꯤꯔꯥꯏꯕ ꯏꯌꯥ ꯈꯥꯕꯗꯨꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ ꯍꯣ ꯅꯣꯏꯒꯤ ꯅꯌꯥ ꯅꯨꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯒ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯣꯏ ꯃꯁꯦꯟ ꯆꯪꯗꯅ ꯀꯔꯤ ꯂꯩꯋꯥꯕꯨ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯁꯤꯅ ꯃꯥꯅꯩꯅ ꯏꯅꯦꯄꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯇꯣꯉꯥꯟꯅ ꯏꯕꯥꯅꯤꯈꯛ ꯋꯥꯏ ꯁꯪꯅ ꯂꯩꯔꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯊꯪ ꯑꯃꯨꯛꯀ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩꯕꯨ ꯏꯄꯥꯝꯗ ꯂꯩꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯦꯕ ꯀꯔꯤ ꯏꯌꯥꯃꯛꯅ ꯑꯗꯨꯃꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯤꯗ ꯑꯗꯨꯗꯤ ꯌꯨꯝꯗꯨꯗ ꯏꯆꯥꯒꯤ ꯃꯤꯆꯪ ꯂꯩꯔꯔꯣꯏ ꯃꯈꯣꯏ ꯃꯁꯦꯟ ꯆꯞ ꯃꯥꯟꯅꯈ꯭ꯔꯅꯤ ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯏ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯏꯅꯦꯝꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯒ ꯂꯩ ꯏꯇꯩꯅ ꯂꯩꯔꯤꯕꯗꯨꯅ ꯃꯇꯨ ꯊꯤꯕꯁꯨ ꯈꯪꯗ꯭ꯔꯦ ꯌꯨꯝꯗꯨꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯂꯩꯇꯦ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯒꯦꯕ ꯃꯗꯨ ꯌꯥꯗꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯈꯨꯟꯈꯥꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯏꯕꯦꯜꯂꯩ ꯍꯥꯏꯗꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ ꯃꯗꯨꯗ ꯇꯥꯟꯅꯔꯒ ꯏꯌꯥ ꯈꯥꯕꯕꯨ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗꯤ ꯏꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯏꯃꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅꯁꯨ ꯇꯣꯉꯥꯟꯅ ꯆꯥꯁꯦ ꯍꯥꯏꯕꯗ ꯁꯣꯝꯗꯅ ꯌꯥꯔꯛꯂꯅꯤ ꯑꯩꯅ ꯍꯥꯏꯕꯗꯁꯨ ꯂꯣꯏꯅ ꯇꯥꯅꯕ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦ ꯍꯥꯏꯕꯤꯒ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯏꯕꯦꯜꯂꯩꯒ ꯇꯥꯟꯅꯗꯨꯅ ꯈꯥꯕꯕꯨ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯅꯕ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯣ ꯂꯦꯝꯕꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯉꯟꯇꯥꯅ ꯊꯣꯡꯂꯝꯃꯤ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯑꯃꯥꯏꯕꯤꯗꯨꯅ ꯄꯤꯔꯛꯄ ꯄꯣꯠꯁꯦꯝ ꯌꯥꯎꯔꯕ ꯊꯨꯝ ꯈꯔ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯈꯥꯕꯒꯤ ꯏꯟꯁꯥꯡꯗ ꯍꯥꯞꯆꯤꯟꯅꯕꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤꯗ ꯄꯤꯔꯛꯄ ꯊꯨꯝꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯁꯤꯗ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇꯨꯗ ꯂꯦꯝꯕꯤꯅ ꯑꯃꯥꯏꯕꯤꯅ ꯂꯩꯋꯥ ꯁꯣꯜꯂꯛꯂꯕ ꯊꯨꯝ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯈꯥꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗ ꯇꯠꯇꯅ ꯃꯥꯏꯕꯤꯒꯤ ꯂꯩꯋꯥ ꯌꯥꯎꯔꯕ ꯄꯣꯠꯁꯦꯝ ꯍꯥꯞꯆꯤꯟꯕꯗꯒꯤ ꯈꯥꯕꯁꯨ ꯂꯩꯋꯥꯗꯨ ꯄꯥꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯏꯪꯈꯣꯜꯗ ꯏꯕꯦꯆꯥ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯈꯣꯏꯅꯤ ꯅꯥꯄꯤ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯍꯅꯨꯕꯤ ꯑꯩꯅ ꯍꯧꯖꯤꯛꯁꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯗ ꯂꯩꯔꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯄꯣꯛꯄꯕꯨ ꯃꯃꯥꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯧꯅꯤꯅ ꯇꯧꯔꯤꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝ ꯈꯔꯗꯤ ꯌꯥꯝ ꯐꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯂꯣꯏ ꯁꯨꯕꯤꯈ꯭ꯔꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯅꯪꯁꯨꯅꯤ ꯑꯆꯧꯕ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯍꯥ ꯅꯠꯇꯦ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯇ꯭ꯔꯒꯅ ꯏꯃꯥꯅ ꯏꯃꯧ ꯊꯤꯗꯣꯔꯤꯕ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯎꯕꯗ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯖꯅꯤꯡꯗ꯭ꯔꯦꯗ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪ ꯋꯥꯈꯜ ꯈꯟꯃꯟꯗꯦ ꯑꯆꯧꯕ ꯑꯁꯨꯝꯅ ꯏꯕꯦꯆꯥꯒ ꯆꯥꯎꯔꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯦꯝꯕꯤꯒ ꯈꯥꯕꯒꯁꯨ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯍꯧꯔꯣ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯨꯄꯥ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗꯨꯁꯨ ꯀꯥꯎꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯇꯥꯆꯧꯁꯨ ꯂꯩ ꯑꯩ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯥꯏ ꯑꯇꯣꯝꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯁꯨꯝꯗꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯂꯦꯝꯕꯤꯒ ꯏꯕꯥꯅꯤ ꯇꯣꯉꯥꯟꯅ ꯆꯥꯖꯔꯒꯦ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯋꯥꯐꯝ ꯑꯃꯅ ꯇꯥꯆꯧ ꯏꯕꯥꯅꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯪꯈꯣꯜ ꯁꯔꯨꯛꯇꯨꯁꯨ ꯏꯃꯥ ꯂꯩꯔꯤꯉꯩꯁꯤꯗ ꯅꯥꯈꯩ ꯁꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯒꯦ ꯑꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯕ ꯄꯥꯝꯂꯤꯕꯁꯤꯅ ꯅꯪ ꯇꯥꯆꯧꯁꯨ ꯅꯨꯄꯤ ꯊꯤꯕ ꯅꯠꯇ꯭ꯔꯤ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯗꯨꯒ ꯏꯃꯥꯁꯤ ꯌꯥꯝ ꯀꯜꯂꯤ ꯏꯃꯥꯁꯤꯅ ꯁꯣꯟꯗꯅ ꯅꯥꯗꯅ ꯉꯁꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯆꯞ ꯆꯥꯕꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯣꯏꯅ ꯄꯤꯒꯅꯤ ꯁꯤꯗ ꯌꯥꯝꯅ ꯅꯈꯣꯏꯅ ꯊꯨꯖꯜꯂꯛꯂꯤꯕꯁꯤꯕꯨ ꯏꯃꯥꯕꯨ
ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯑꯇꯥꯕꯤ ꯑꯃ ꯄꯥꯝꯃꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯠꯁꯤꯟꯅꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯍꯥꯏꯅ ꯂꯩꯅꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯏꯃꯥ ꯁꯣꯜꯂꯤ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯣ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯁꯥꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯇꯧꯕꯅꯤ ꯆꯥꯎꯔꯦꯜ ꯃꯍꯥꯛꯇꯤ ꯃꯅꯥꯎ ꯈꯥꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯔꯕꯅꯤ ꯈꯥꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯒ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯥꯕꯅ ꯈꯨꯝꯕꯒ ꯅꯪꯗ꯭ꯔꯤꯉꯩ ꯂꯦꯝꯕꯤꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯖꯣ ꯑꯩꯁꯨ ꯀꯩꯅꯣꯗ ꯏꯇꯩ ꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯕꯨ ꯍꯦꯛꯇ ꯇꯔꯥꯏ ꯈꯜꯂꯒ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯃꯨꯟꯅ ꯈꯟꯅꯔꯒ ꯃꯁꯤꯅ ꯐꯔꯦ ꯈꯟꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯁꯨ ꯃꯈꯣꯏ ꯅꯨꯄꯥꯅ ꯍꯥꯏꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯩꯃꯤꯟꯅꯔꯕ ꯀꯧꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯕꯁꯨ ꯈꯔ ꯇꯥꯟꯅꯕ ꯇꯥꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯌꯥꯅꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯆꯥꯛꯈꯨꯝꯁꯤ ꯇꯣꯡꯍꯟꯖꯔꯒꯦ ꯅꯨꯄꯥ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯀꯣꯜꯂꯤ ꯀꯩꯀꯥ ꯈꯥꯏꯗꯣꯛꯂꯨꯔꯁꯦꯕ ꯍꯣꯏ ꯑꯁꯨꯝꯅ ꯈꯥꯕꯒ ꯂꯦꯝꯕꯤꯒꯁꯨ ꯇꯣꯉꯥꯟꯅ ꯆꯥꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯁꯨ ꯈꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅꯁꯨ ꯆꯠꯂꯝꯃꯤ ꯅꯣꯡꯃꯁꯨ ꯈꯥꯕ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯝꯃꯤ ꯈꯥꯕ ꯃꯥꯁꯤ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯆꯥꯛꯁꯨ ꯆꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯁꯥꯁꯤ ꯌꯥꯝ ꯉꯝꯗꯅ ꯎꯔꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤꯔꯣ ꯏꯃꯥꯕꯨ ꯑꯁ 이수 다소 렘비 호이rom다 우직세 셋다바 야다바 타바까마 레이람 이마수 감다바니나 이도 kaino nupa ꯑꯩꯈꯣꯏ ꯃꯥꯅ ꯍꯟꯗꯛꯇꯤ ꯗꯁꯥ ꯐꯠꯇꯦ ꯑꯗꯨꯅ ꯊꯧ ꯑꯔꯨꯕ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯖꯧ ꯑꯃꯥꯏꯕꯗꯣ ꯇꯥꯖꯧ ꯇꯧꯔꯒ ꯑꯗꯨꯝ ꯏꯃꯥꯕꯨ ꯌꯦꯡꯊꯣꯛꯄꯤꯔꯝ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯒꯅꯤꯗ ꯍꯣꯏ ꯅꯣꯏꯅ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯊꯣꯛꯂꯨ ꯏꯃꯥꯒꯤꯗꯤ ꯂꯩꯔꯤꯗꯅ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯅꯨꯄꯥ ꯂꯥꯎꯅ ꯊꯦꯡꯈꯤꯅꯕꯅꯦꯃꯤ ꯂꯦꯝꯕꯤꯅ ꯈꯥꯕꯒꯤ ꯈꯨꯗꯥꯡꯗꯨ ꯁꯤꯡꯗꯨꯅ ꯐꯦꯠ ꯇꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯅꯥꯎꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ 이몽데 쌍락두나 마마부 싹 비자나바 쌍락람미 마, 시 싹시 기타 거이라서 싸도세 까랑수 싹 싸드는 동기분이나 하우지수 싸드라버디 학상도 얌솔라니 마 싸우바 나나오부 가라이데 삿가니 하이리바노네 낭부 이마 학상감디 하이루니 하이드리 삿키바다이 까리 하이락리아 또엄마나 마 이거에 또엄마도 레비 호이럼다 다사 팟다버기 타우다부니 하이람 이마기 학상세 파나바 아이나 우식 아마이바 거우르가 이마부 잉할라다버니 Mama isi nari haiba ma khangda khangna magi nupi hing chabi du na pukraba ko ma haipe tang oirabasu imagi isangam dabase hangam bayai haibanida asi hairaga ibesa do tapna mapi du dai thoksai ai gapi noi ba nasa lari sidi si sak se rasa si nasa ilake ima sak sa ba hek loibaga amaiba kauraga imagi exam se yenghaladabani asumna saurel na mama bu ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯗꯒꯤ ꯐꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯥꯎꯔꯦꯜꯁꯨ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯪꯅꯕ ꯐꯖꯕꯤꯒ ꯆꯦꯜꯂꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯐꯖꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ ꯃꯅꯦꯝꯒꯤ ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ ꯂꯦꯝꯕꯤꯒ ꯌꯦꯡꯅꯔꯨꯕꯗ ꯌꯥꯝꯅ ꯈꯦꯟꯅꯔꯝꯃꯤ ꯏꯃꯥ ꯅꯃꯧꯅ ꯆꯥꯛ ꯂꯣꯏꯔꯝꯃꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯍꯣꯏ ꯏꯃꯥꯁꯨ ꯈ꯭ꯋꯥꯡꯁꯤ ꯅꯥꯏ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯂꯝꯕꯅꯤ ꯍꯥꯏ ꯑꯆꯧꯕꯗꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯜꯂꯛꯍꯧꯔꯦ ꯏꯃꯥ ꯏꯃꯥꯁꯨ ꯍꯧꯒꯠꯄꯤꯔꯣ ꯑꯩ ꯃꯣꯏ ꯇꯥꯆꯧꯁꯨ ꯑꯃꯨꯛꯇ ꯀꯧꯖꯔꯨꯈꯤꯒꯦ ꯁꯣꯝꯗꯅ ꯂꯦꯝꯕꯤꯗꯨ ꯆꯥꯛꯀ ꯊꯣꯡꯗꯕꯤ ꯐꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯈꯥꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯉꯁꯥꯏ ꯌꯨꯝꯂꯣꯝꯗ ꯏꯃꯥꯅ ꯂꯥꯛꯄ ꯌꯥꯗꯦꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯏ ꯑꯗꯨꯗ ꯆꯥꯛꯀ ꯆꯥꯊꯣꯔꯛꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯏꯁꯥꯁꯤ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯊꯣꯡꯗ꯭ꯔꯦ ꯑꯣ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯔꯕ ꯍꯥꯏꯁꯤꯕꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕ ꯑꯩꯁꯨ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯔꯤꯔꯕ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯈꯔꯁꯨ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯇꯧꯔꯒ ꯉꯁꯤꯒꯤ ꯑꯗꯨꯝ ꯆꯥꯔꯨꯅꯨꯄꯥ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯔꯤꯒꯦ ꯏꯁꯥꯅ ꯃꯔꯣꯜ ꯑꯃ ꯉꯝꯗꯕꯅꯦ ꯉꯝꯃꯣꯏ ꯅꯣꯡꯃꯇ ꯅꯁꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯈꯔꯅꯒ ꯋꯥꯅꯒ ꯍꯜꯂꯛꯄꯅꯦ ꯅꯨꯄꯤ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯅꯣꯡꯃꯁꯨ ꯐꯖꯕꯤꯅ ꯃꯪꯒꯣꯜꯗ ꯋꯥꯏꯔꯝ ꯁꯤꯠꯂꯤꯉꯩ ꯂꯦꯝꯕꯤꯗꯨ ꯊꯕꯛ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯅꯣ ꯏꯆꯦ ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦꯒꯤ ꯋꯥꯏ ꯇꯥꯁꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯅꯥꯎ ꯏꯆꯦꯗꯤ ꯏꯅꯥꯎ ꯊꯕꯛ ꯆꯠꯅꯤ ꯈꯪꯗꯕꯅꯤꯅ ꯃꯪꯒꯣꯜꯁꯦ ꯌꯥꯝ ꯃꯣꯠꯂꯦꯅ ꯇꯥꯁꯤꯜꯂꯝꯕꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯆꯠꯄꯒꯤ ꯊꯣꯛꯂꯛꯂꯕ
อพนุไงกิทับก็เตาเกนมุขลักละบะอิสิดีขลักละบันีน่ะอิเสียไม่ปากแต่นะบ่ให้ดนะสุบจิตนุราปุถุกแต่นะทับพบิสารักละนี่อีน่าใครดูดังน่ะให้รีบดูบ่อิเสียน่ะอดมนี่น่าบุไม่ปากฮัลโหลกิขันมาสุไลกิเดเตาเกนสุขันดิอีน่าน่ะอิเสียน่ะพัฒนาขันนี่กะเรียไอ้น่ะพัฒนาขันมาดิอิเสียน่ะขลันมันอิสิดิทับพบิมันยังมีเสบาพบินะมารอละบสาริบะขังจารีเบมาขังจารีมาม่าวันนี้นังนารีบุตรตาบัดกี้อีเบสามาสุดทุกลักลับมีไฮใครดาวนาร์กินนอยนี่บ่ไฮมาว่าฮัลใครดาวนาร์กินนอยบ่อีมาอีน่าเสียทับสัตว์เกณฑ์ทุกลักปะอาดาไอสุขังเขาจีมังกรสยามนั่นใส่ให้ดนะไว้ตาสิลัมบันีมาสิดาอีน่านั่นลานขันครีมอีเสียหลังจากนั้นบีอิงตับจะบีซาดนะป้าตั้มกันดับกิสรุไอนี่น่าเสียทับสัตว์เป็นดาวยาดนะบันีให้ดนะไว้ตาสิลิบันีให้ดนะอีเสียงเสียงนั่นเนี่ยอาเสียงมันให้บิวอีเสียไฮมาว่าตัวบีอะตาหนึ่งดินั่งทับสัตว์กันนี่ให้เป็นนัดรอสันนั่นสิสูนั่งทับสัตว์กันนี่ข้างเขาดับกี้อุฮาวเจให้เดนะเอ๊ะอีมากิเสอีเสียกิมีสังสังลีบให้ตัวนี้เนี่ยอีเสียนั่นดาวยาแต่นั่นบให้ดันตัวระกะการีกี้เฮาสิงนั่นน้อยนี่สัตว์ลูกไก่น่ะให้ระกะเฮ็ดสัตว์กันดับเล่บีนัดเตจัดน้อยทับกับตายุ่มสิดาไอ้ยี่วางงังมีนั่นดับอักตะเลยเตน้อยมาเส้นสินนั่นระกะไอ้ยี่คงทางคุณดิ้งยังสิลีบดอนับบีไม่ยกหัวตรงหัวหนูบ้าอาศัยให้รำเลิกเลียบีมาคุยกันตามในสังคีอีเบซาสูอาสุมนะมาโมว่าตัวบีดังงังเฮ้สินทีบีอะไอ้คุยเนี่ยก็ได้ดะนั่งอีกคงทางคุณดิ้งยังเสียนับบุกตัวพัดแต่บางอย่างนับบีนั่งน่ะพัดแต่น่ะตัวว่าดูกุมน่ะไอ้คุยสโลว์เนี่ยตามหลังกันนี่ขันลีนั่นเองนักกุลสัจจานะข้างไปอีเบซาเนี่ยยายสิมาตัวสิน่าเสียสุมัยน่ะต้องจะเลยละสินบีดังกิมาตั้มเลียบีอายุตั้มมาเสียกันมาเนี่ยมกะขันนักคราบันนี้ซาดนะมากินนุปะข้าบาลักปังไงดิก็สิ่งนู้นก็ได้ด้วยนั่นตีลูกพี่นั่งบนนมมาเถอะถ้าบังคับหลักภาษีเด้อแกตาหน้าพันธุ์นั่นเลยนะภาษีก็ได้เก็บสุดโต่งกับไปสิ่งกันตัวสินุ่ยกินนายมสิเด้อเลยบ้ามาใครดีไอ้สุ่มนั่นตัวเลยดูดิไอ้สุนทรมาเถอะยานตาในอิงเดสินนั่นเลยนิ่งมันนุ่ยกินน่ะมาสิกะนั่นเตยมาถ้าบังคับบิซาบิสิกันนะไอ้เสียยังยังสิเลยสุขพักระบีเตยมาสิเด้อน้องก็ได้ยินสินดอริบะนุ่ยพี่คอยมาหุ่มนั่นใส่นั่นทิลุดนะใครดงนึงเด้อคอยตัวนั่นสิกลักบ้องนั่นเอ๊ะอันดูดีนุปานังนายเสียขันนับสิไอ้ดาวรำนี่สิหรออันดูนั่นจุดดีอีเต้มันน้องวันนั้นมารำซาดนะเอกแต่ขันนับหอรพุ่มทุกทีมาน่ะสุไงนุปานังนักไก่ขังน้องพงงานมาดกี้ไอ้ดิทับจัดละบันนี่โอ้ให้เดินสักครั้งนี้ยุ่มสิจันนะนั่งกินน้ำมากะน่าได้มากะสิกันนะไอ้เสียพัดตะบินี่สินทีบินี่ให้ดิบันอันดูกะไอ้หนึ่งสิสุทับจัดแกให้เดินทุกหลักปะดะน่าได้มาสินะไอ้บุญดาวยาดนะบันนี่ให้เถอะไอ้กี่บางสินะสมจิตสินะพระพระให้ดิบันไอ้เดี๋ยวว่าข้าสิงหาอยู่บักกี้ดามักอีมากอีสิกันนะไอ้บุตรีนังงังลิบันเสียอะดูนั่นดูปะไอ้ด้วยที่ไหนยุ่งสิดะมาฆ่าตาในเลยบังกำเลยร้อยไอ้เคยกินลำเสียย้อนทกลำแล้วก็อีปามเดออีบานิการิโนการบาร์สว่ามาเฮาดกนับเต้าระเสียบเลมบีนี่เฮกว่าสิให้บักข้าบันเลมบีกี่มาไม่ดูดะคุปปังนัดทัซิลิข้าบันมามังดะเลมบีอามาดีมันเนมอีบีให้บีมาคอยอันนี้ตัวสิกิบะมาให้กิปอเสียมไอ้ดูกิมาอยากโตคาราคาซัมทารักป่วยบันนะบ้ากินปีดังงังเลยสักลีบปุ่มบะพัดตะบันให้ดูนักขังหลักละบันนี่ฮัดดูบุขังสินนัดบัสาระกะพารักคิดจะให้ดูนะยิงดูนักเลยรักบันนี่สินะโตนังนับปามิสะฮะอีมามาดีตาโซกิมิดุงสิเดกิลักนั่นเลยมาสุนังอีมาสินะมาสร้างงำจับพาวเวอร์มาใจนักการิสุขังเดนะมิดตังบุกมเลนกิมาสุนังฮัดดูเกาสินะอิงโคลาสิวยุนทกลำละกะนับปามเดลิวิเซบะตั้งพัดตะบันบีซีกายเดลิรักคิดนับปูรอยไม่บุษนับมานะสาสังเดนะมาให้ปอเสียมตัวมีดูนะอีบ้าตาโซกิมาพัมดกี้ไอ้บูลำลานบ้ามวยนั่นเลยเห็นปะกษีดีไอ้ข้างเมื่อกี้ปังกันเลยรักใจฮัตุนันนังกษีดกี้นับปอมนั่นสักครู่นุปะมาตัวเดียวให้พี่กันให้อาศิกุมบัพัดตะบัดทักษิณมาตุ้งดาอามุขนัดท้องเสร็จให้บูอีปอมนั่นสนุให้ตัวเดียวให้พี่กันมาซากันมาโมกันนังนารีบุตรตาบัดอีเบซ่าอามาดิพัซาบิสุคำดอกภาษาลักลามีให้ตัวบ้านักคุยบัวตับนับนังงังนับไก่ดกี้ในกายยิ่งมีเนตาครั้งก็ไอ้กายบักกำลังขังเดือบนักคุยมาไอ้มาสิกินปีสิกะเลยมีนับบังกำเลยมาสิมาอังยี่พัดตะบีนับปีอะดูนะมาสิดกี้มาปอมเดลเห็นครั้งเลบีมันเนี่ยมีมาคงคนดูนะกับนัดดูนะสุ่มนายเด็กอีมาน้ำมองมุกตั้งหักปีมาบังทักตะน้ำมองในหลังจากที่ไปอิรักอุบะอิซาเนียซารีอีมาน้ำมองตั้งหักปีน้ำมองมาตุ้งดามุขนาสิกุมพัดตะบัดทบักเสต้องเจริญอีมากิสิทักตะคมมาสุต้องเจริญเจน่ะสุนานาไว้บ่ปังบินิขนาอามุกตั้งหักปีไอ้เจกิมาพุ่มตะเสียบลานครั้งยารีบ่สิ
ꯏꯃꯥꯅ ꯉꯥꯛꯄꯤꯔꯕꯅꯤ. ꯏꯃꯧꯅ ꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ. ꯏꯃꯥꯅ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ. ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤ. ꯂꯤꯝꯕꯤ ꯇꯣꯛꯂꯨꯁꯤ. ꯏꯆꯦ ꯅꯉꯣꯟꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦ. ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯁꯤ. ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨ ꯌꯥꯖꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯈꯤ꯫